BJP asi masagi political will leijataba maramna scheme kaya kanaba miyamda mapungfana panghanba ngamdre haina Tripura gi hanagi MP Jitendra Chowdhury na maral sirakli Laingakna ikang thokpagi laukhatpam thokpa thabak sing laukhatpagi mami ude leibaki luraba tanfam asida phamuna duna leithokpa ngamba laingakni haina INC gi Dr. S Manauto na sidorakli Amasung nupi singbu cervical cancer dagi ngakthoknaba gynecological cancer screening amadi awareness program ya school da pangthokre Mayambu khurumjari adom yengbiriba si impact news ni ai momoka salamna hauji pungja sifawgi maruiba pausing mayamda pizari BJP ki laingak asina masagi political will leijadabana maram oiraga scheme kayagi kanaba miyamda mapungfana fanghanba ngamdre haina Tripura gi hanagi MP shu oiramba All India Kisan Sabha gi Joint Secretary oiriba Jitendra Chowdhury na maral sirakli Manipur Lomi Marup ki General Body mifam loiraba matung pauna kaithel dalaiba Santilata Memorial School da pangthokpa paugi mifam amada Jitendra na maral asi sikibani unaba aduda Jitendra na makata na hai center da paliba BJP na luchingba laingak asina election ki matamda micham miyam gi yaifana ba thabak kaya tawgani haina lauthokrabasu ngasi fawba thabak oina tawba ngamdri masigi mathakta nation asigi economy ki laibak lepada khwaidagi chawba thodang lauriba laumi shingi yaifana ba thabak amata tawba ngamdre Manipur gi oina su haukiba chahi khara asida center ki scheme kaya mafam marang khangdana laibagi mathakta website ta thagatpa report ki matung ina scheme khara dadi thabak amata tawba tawdaba yauri haiki Paugi mifam aduda saruk yakiba Manipur Lomi Marup ki Vice President Y Ratan na haikibada mifam aduda Manipur laingak na ikang thokle lauthoklabanina Lomi shingda chahi amagi chaba konagada ba cheng fanghanba Lomi shingna toliba Makhal khudingmaki loan sing kokhanba lawfam singda industry sing sagatpa asi thinghanba yauna tongan ba wafam kun puthoktuna laingakta taksinaba khanaki hairiba warep asi thabakta onthoknaba lakliba October tha asi Manipur Lomi Marup na tongan ba khongjang kayasu sangsingani haiki Almost half of the financial year already elapsed, but Manipur faced only 221. So if 100 mandates is provided, Manipur is supposed to get more than 1,000 crore. So this loss is not of a particular family, it is the loss of the entire state. Ikang thokle haina pauche amadi television gi thongda ngang banatana laingak asina lomi singna thengnari ba awaba sing asi hakthengna na chatuna yengsinbagi mami ude haina Indian National Congress INC gi thomi Dr. S Manauto na phungdokre Nauria pakhang lakpa Assembly Constituency gi manung channa Langthabal gi polling station number 4 gi lomi singna ishing Jingnaba pam khusinabagi thauram amada wafam asi phongdokibani Langthabal leb makha lekai da pangthokpa pam khusinabagi thauram aduda Dr. Manauto na hai ikangi awaba asigi mathakta Manipur da hauji phongphong shana lairiba achauba issue sing asi waroishin puraknaba hotnabagi mahuta laingak pairiba singi marakta phammunaduna leiba laibak thibani Mathang tha fawagi manungda loishinba yai haina panariba framework agreement nauna laklani haina panariba CAV amadi Assam da NRC chana khibadagi Bangladeshi Muslim kaya Manipur da changlakpa yai haina mipai nairingai cherakta miyam gi mihut sing asina phammunaduna leiba chumloi haiki NRC gi problem kep lak amdai gi lakani haibagi mipai na wi problem maraksida framework agreement na yamna mi pai halba matam sida Manipur gi MLA singna Manipur gi minister singna koi gi laingak sasinda afaba khongthang ama longna nabugi damak makoina imung manungi koi gi achamba matter ni na haijeraga su leibang miyam da tha hum mari hena disturb tawdana praja miyam gi simba yaifana ba thabak kaya ama tawramdai sida amadi kiningai werba framework agreement na chingbagi aroiba khongthang ama lor amdai sida wachat wanomdana amadi makhoigi tonganba phida ama phangnabugi dongta Delhi de kem tawgana leiba haibase Manipur praja miyamgi apamagi mayoktani
Gynecological Cancer Awareness Month ki saruk ama oina Gynecological Oncology Unit OBGYN Jenims na Department of Pathology Jenims amadi V Varun Cancer Institute Guwahati ga kusamnaduna Gynecological Cancer Screening amadi Awareness Program pangthokre bamolaikai da laiba ya school ki MLA Thokchom Saityabartagi Yumda pangthokiba thauram aduga mari lainana ya school ki manung channa laiba nupi kayana cervical cancer ki screening tauki awareness program aduga mari lainana Trained Nurses Association of India Manipur State Branch ki Vice President L Sanjarani na haikibada Foundation for Women's Cancer na kumja lising amaga chamapan mafudra mapan dagi hauraga September tha asipu laibak pumbana Gynecological Cancer Awareness Month haina palan tauri palan asi maru oina nupi oivi singbu cervical cancer ke matangda khanghanba loinana nupi singna masa mau fana laibagi mathakta tangai fadaba cervical cancer ga mari lainaba maru oiba information piba warning sign amati khudong thiba asi thengnarakpa matamda matau karamna ngakthokani haiba khanghanbani state asigi oina su nupi oivi kaya ama cervical cancer ki oiba khudong chaba asi thengna gadra haibagi jingnaba lei loinana thengnaba tarabasu kari thabak thoram paikhatpa yabagi haiba khanghanna ba pandamda ngasigi awareness program asi pangthokpani haina phongdokhi koi ngasi pangthok chariba sida yaringai patient singse koi nupi oiba singse Manipur da laiba imaiven singse koina cancer gi matang cervical cancer gi matang de awareness piba amadi akoina detect to cancer se detect to ngamna hona ba patient yawram magadi aduga makoida akoina cancer se detect to matungda kari kari orakpa yai tawdringai dana akoina kari kari section thorang lokhatpa darkar oi sugum masigi matang da akoina awareness se pijabani akoina pijariba awareness sida ya school Kendragi Honorable MLA Sar Saitabatana Yam Mating Bangbira Isiginamata Su Sarbo Haingali and Taga Pongtok. Anova technology sizinaduna nupi singda in mod multi-platform full body solution service pirakpa numit chamani shurakpagi thauram North AOC da laiba hotel classic ta pangthokre thauram adu Savanas C Matters Women's Clinic SSMWC na sinduna pangthokibani in mod multi-platform full body solution nupi singda hiram kaya da piriba kanaba amasung khudong chaba singi matangda SSMWC ke founder president Dr. Savana Chongthamna miyamda wakhal tahanki September amadagi kuntra fawwa thabum ama chupna chathagadoriba Rashtriya Poshan Maha 2019 National Nutritional Month ki sharuk ama oina ngasi mafam khudingda mass media campaign pangthokre Imphal East District ki oina District Administration Imphal East na ICDS project Imphal City ki makhada DC Imphal East Dr. Rangita Bali Waikhomna sharuk yaduna ISBT dagi Namdulong Baptist Church Fawwa Chaki campaign aduga mari lainana DC Rangita Balina Hai Nutritional Month pangthokliba asige maruoiba pandamdi tinjang kaijang daba khunai ama sembani haiki Nakalamaromda National Nutritional Month asigi sharuk ama oina Gram Sabha meeting amangasi Khurai Puthiba Community Hall da pangthokre Thauramadu District Administration Imphal East District ki DPO ICDS cell amasung Imphal East Zilla Parishad ka khusam naduna pangthokibani loinana khangatlaba Angalwadi Center singda water filter sing yenthokuna Angalwadi worker singbu ikai khumnaba uthi Thauram adugi manung channa ORS semba yauna mamagi khomlang matau karamna pithakani amati khusa matau karamna hamdokani haibegi matangda mari lainaba department singna demonstration sing uthi tungda Rashtriya Poshan Maha ki campaign ga mari lainana Imphal East ki DC Rangita Bali Waikhomna luchingtuna rally amasu Khurai Puthiba Community Hall dagi lamlom fawwa chakhi Rashtriya Poshan Magi koi celebrations thama chathaba celebration segi manungda each and every gram panchayat lairiba Anganwadi centers mayam se da work toriba Anganwadi workers mayam se felicitate taw haibani mai koi si Anganwadi didi saina kauraga moibo koina ikai khumna utpa madugi potu ngasi koina masai sa pangthok chabani adang ngasi segi haudok charaga different gram panchayat singda igi Imphal East lairiba 50 gram panchayat sing sida pradhan sing sina koi Anganwadi centers se da work toriba Anganwadi workers mayam se felicitate tawani adang maru ina igi program se koi
ꯑꯩꯈꯣꯏꯗꯤ fully convergence ꯗ ꯑꯩꯈꯣꯏ ꯇꯧꯕꯅꯤ health ꯀꯤ ꯌꯥꯝ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩꯔꯤ ꯃꯁꯤꯗ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ education department ꯀꯤ IGNIT Club Singzamai Mayengvam Laikaina Sinduna Mayon switch to Prism of Possibilities Haiba Thoram Lakliba September Taraga Mari Amasung Taraga Mangada Imphal West District ke Sangaitel Park and Resort ta Pangthokadauri Hiramasigi Matang Dangasi Singzamai Mayengvam Laikai de Leiba IGNIT Club ki office ta Pangthokiba Paumi Shinga Unava Amada Club Asigi Managing Director Ngathem Chinglembana Hai Hauziki Matamda Kunai ama awonba purakpada youth empowerment asi yamna mathau tai maram asina club asina lamdam asida talent lairaba naha kaya asi punsinduna anauba wakolon kaya share tauhannabagi pandamda thauram asi pangthokadabani ngasigi paumi shinga unava aduda sharuk yakiba IGNIT club ki students empowerment ki executive and JC na makata na hai kibada pangthokadawriba thauram asiga mari leinana lakliba September taraga humdoi dasu beauty parlor amati makeup ki matangda workshop ama konung mamangda leiba lamyan basanglemda pangthokani sinfam asibu pamjaba mioi singna saruk yabiu workshop asigi damak tongan tongan ba ticket counter taruk amasu hangdokle haiki tang laiba tang tramari amasung tang tranga September sida akoina mayon the prism of possibilities switch to the prism of possibilities adna akoina program ama sinjari maruna sinjari ba si akoi gi lairiba naha sing sigi damakta mogi punsi phirep ki damakta sinjaba program amani maruina youth sing sida mogi personality adagi mogi self development amasung global exposure amagi khudong chawa phangnaba amasung pinaba akoi naha sing si lairiba sing sina world sida join tawba ngamnaba productive force ama oinabagi damakta simjaba platform ang khangni Thawalikon Kanglai Pakna Sinduna Ahanba Leimarel Thambal Memorial Thauram Amangasi Sana Konung Ultra Sanglenda Pangthokre Thauram Aduda Maidingu Leishemba Sana Zawba Leimarembi Anamika Irom Piba Irom Joychandra Mangang Yauna Mioi Kayana Sarukyaki Ngasigi Thauram Aduga Mari Leinana Leimarel Thambal Memorial Thauramgi Chefong amasung Maidingu Leishemba Sana Zawbana Fonki Thauram Aduda Leishemba Sana Zawbana Haikibada Kanglai Paki Puwari da Leimarel Pambal Tongkiba Kaya ama Laikre Adubu Ining Thau Pamhaibagi Leimarel Pambal Tongkibi Maharani Gomti Irom Thambal Gumbi Matik Magun Laibi Kunai Asigi Lakadoriba Mirol Gidama Khanbi Leimarel Amata Yaudri Thona Phabi asigi matangda khana nainaba asina miyamda leiramba thambalgi matangda leiramba aranba wakalon sing adu kokhanba ngamlagani haina leisemba sana zawbana phongdokhi Leimarel Okibi Thambal Irom the Ongbi Sigumba Mayam Gomati Haragas Kangnama Sigumba Thambal si Pasi Kogi Puadida Magi Chanabam si Ire Laitaba Panagumana Sumhak Siamna Kogi Onatainana Magi Maramda Kogi Haibiba Magi Maramda Ibiba Lana Kanbiba Haibatari Puadi the Loramba Haibadi Matamduda Koisi Kogi Lajaramba Lining like Solpunamaksi Tadoga Atopa Anova Lining like Solamada Kana Sankalak Pagedugumba Awaba Yam Aki Bagedugumba Puari Tankak Aduda Kogi Ningola Mana Kogi Lebaksi Tungi Kalaga Tungi Mirol Gitamuta Kalaga Mana Lokiba Tungi Mirol Saktam Gana Baman Logi Toganga Do Madu Ekoi Ningsing Boina Madu Equincy Tom Pangtopani Mitay Puruf ki lining licensing amata oina punsinaba pandamda nongmagi oiba khana nainaba mifam amangasi Uripok Sorbon Tingel Community Hall da pangthokre inat lining punsinaba loop ILPUL Kanglai Pakna Sinduna pangthokiba mifam aduda tongan ba loop kaya gi miyoisingna sarukyaki thoram asiga mari leinana ILPUL ki president Kaisham Lokeshwar na hai malem asida lairiba miyoi khudingmak masagi Puruf ki apunba lining amagi makada lainari adubu lamdam asigi asengba yelhaumi oiriba mitay Puruf ki oinadi punba ngamdabagi awaba lairi awaba asi leitana ba tongan ba mitay lining chatliba loop khudingmak punduna liching amagi makada laina ba pandamda mifam asi pangthokpani haiki
sanamai chatpa pakhangba chatpa apokpa chatpa adudagi hujik akhoi panthau hoina amamu thole makhal leiriba mayam se masi karigumba lining amagi fall gi manung lakadru samna christianity gi so magi tonganba magi baptist hoijasano adagi magi catholic hoijasano nangi lining se karino haiba kada mana ai christianity ni christian ni harakani samai tongna akhoi gi so sek mari manga leiriba lining lambi singse amata hoiba meitei group ki hoina lining lambi amakhata se bhai se akhoi gi aroiba pandam Haukiba chahi ki September nipanda Sadar East Range na Imphal East District ki Haingang Reserve Forest ta haudokiba greenery campaign ama chahi ama mapung fawagi thauram ngasi pangthokre thauram aduda Chief Minister ki Green Manipur Mission ke brand ambassador oiribi Elangbam Valentina yauna mioi kayana u pambi kaya thaki Tone Lokta pangthokiba thauram aduda Tenaupal ki DFO Elangbam Homena Fongdokibada thakiba using adu matau karamna mapung fana hawan gadagi haibagi knowledge leitabana lamdam asida chahi khudingi u kaya tharabasu akoibagi fivamda nongmagi kaitharakpa hengalakli miyamna thakiba using matau karamna hinghangani haiba khanglaba matamda asangba Manipur ama oihanba ngamgani haiki Manipur leiriba khoi mi charona lakun musina angang yaudana angang sina loina tharak taragadi khoi Manipur da forest department traga to department scheme bai khatan u thadresu khoi tharibu usingdo maduna dum yamna khoi gi leibaga se yamna gineri oiba asangba mo oiraga khoi ngasi mayamna malemda climate change gi te kanmang ngamani maruina khoi Imphal area se mayamna haiba concrete jungle haibu oirapni masti ngak thongna bai damta khoina Imphal gi area maruina khoi gi haingang sungai langol sungai adagi akoigi kangla sigumba ya maroibase akoi Imphal gi lungs ne lawraga masida akoin uwa thajindana thabada natana hingan ba haibase masidi soden hingagani aduga masi yam phajaba honorable cm gi tourist spot amu oir kadore matangi matungina madu manungda masidi su yam na koina sob connection pigin habe ga sada kom sitawjabani Manipur State Legal Services Authority na New Delhi ki Commonwealth Human Rights Initiative ka khusam naraga nomagi oiba remand advocates and the retainer lawyers haiba hiramda training program ama pangthokre lamphel pata laiba ADR building ki conference hall da pangthokiba thauram atuda New Delhi ki CSRI ki Prison Reform Program ki project officer oiriba Palak Chowdhury na providing legal aid to arrested person at police station production stage as well as prison amadi CHRI ki assist to justice prison reform program ki senior program officer Amrita Paul na how to give legal aid to foreign national prison and allowing access to justice from them haiba asida wangangki Peace and Development Coordinating Committee Khundrakpamna Manipur Lengaka Lautuna Duna District Hospital Honghan Kre Haina Khundrakpam Assembly Constituency ki MLA na Miyamda Lan na Pau Sandokiba Aranba Wafam ni Haibasi Vigilance Department na Assembly Constituency asigi MLA ki mathakta Laukhalakkiba case aduna takle haina PDCC ki maikede ki thamlakli ngasi Manipur Press Club ta Paumi Shinga unabada PDCC ki secretary TIS Hamjit na Phongdorakpada Sagolmangda District Hospital sabagi matangda MLA na PDCC bu miyamda lan na uhannaba hotnakiba adu ngasi miyamna Khangnarakle loinana hospital sabagi matangda wathok ama leiriba asida lengakna achum aran puthoktuna maral leiba sing chairak pibiu haiki Punakung Kendra Labor Prajapuna Makta PDCC Maike Nolong no Punkra Hajari Madudi Longnam Lam Tak Taudana Oi the Pada Chiron Paron Kayama Taudana Miam the Lan Hajalaga Kendra Sigi Lantum Matliba Arona Tuk Mayam Sidage Chexilasi Maike Sungi Praja Koi Lupuna Punchilaga Hostal Sotumus Hava Honaba I could Punamanga Atumatam the Hona Minerasi I will from Seko PDCC Maike Tamjari. Nakalamaromda Sagolmangda Sagadoriba Imphal East District Hospital gi matangda lamgi oiba chayetnaba amata leite atubada lengakna hospital asi sanaba taubiu haina JC against unnatural shifting of Imphal East District Hospital Sagolmang gi maikedegi thamlakli ngasi babu parada paumi shinga unabada JAC asigi spokesperson oiriba nongthombam dizena hauzik fawwa JAC muthattana leiriba si maruoina District Hospital Sagadoriba lam
ꯂꯝꯒꯤ ꯃꯨꯇꯦꯁꯟ ꯇꯧꯕꯒꯤ ꯐꯣꯔꯃꯦꯂꯤꯇꯤ ꯈꯔ ꯑꯋꯥꯠꯄ ꯂꯩꯕꯒꯤꯅꯤ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯂꯝꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯀꯦꯁ ꯑꯃꯠꯇ ꯂꯩꯇꯦ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯂꯝ ꯃꯨꯇꯦꯁꯟꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ JAC ꯃꯨꯊꯠꯂꯒꯅꯤ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗ PDCCꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯒꯅꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ DJꯅ ꯃꯈꯥ ꯇꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯁꯥꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯄꯥꯎꯟड ꯐꯦꯟसिꯡ ꯇꯧꯕꯒ JACꯒ ꯃꯈꯜ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯋꯥꯊꯣꯛ ꯑꯁꯤꯗ MLA ꯑꯣꯏꯔꯣ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯔꯣ ꯆꯦꯟꯕꯨ ꯆꯦꯟꯅꯔꯝꯂꯕꯗꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯖꯁꯅꯨ ꯃꯔꯝ ꯆꯥꯗꯅ ꯋꯥꯊꯣꯛ ꯈꯨꯗꯤꯡꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯍꯨꯟꯗꯨꯅ ꯉꯥꯡꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯛ ꯊꯤꯟꯗꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ PDCCꯁꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯍꯥꯏꯕꯤꯌꯨ ꯃꯈꯣꯏꯅ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ JACꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯤ 50 ꯆꯥꯝꯃꯁꯨ ꯊꯣꯛꯂꯛꯇꯅ ꯍꯣꯁꯄꯤꯇꯥꯜ ꯁꯥꯗꯕꯒꯤꯗꯃꯛꯇ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕꯤꯌꯨ ꯑꯥꯏꯟꯅ ꯇꯧꯖꯔꯛꯀꯗꯕ ꯊꯕꯛꯇꯨꯗꯤ PDCCꯅ ꯑꯍꯩꯄꯥ ꯁꯥꯕꯤꯔꯛꯀꯅꯨ ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯁꯥꯕꯤꯔꯛꯀꯅꯨ ꯂꯩꯉꯥꯛꯁꯤꯒꯤ ꯃꯔꯨꯝꯗ ꯃꯈꯣꯏꯒꯤ ꯄꯥꯋꯔ ꯑꯃ ꯎꯠꯄꯗꯧꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯇꯣꯛꯄꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ PDCC ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ JACꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯕꯤꯌꯨ ꯃꯁꯤꯗ ꯑꯦꯅꯤ ꯂꯦꯟꯒꯤ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯗꯤꯁꯄꯨꯠ ꯑꯃꯠꯇ ꯆꯌꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯤ ꯃꯁꯥ ꯃꯔꯅꯥꯏ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯦ ꯁꯥꯕꯤꯌꯨ ꯅꯨꯄꯤ ꯑꯃ ꯏꯖꯠ ꯃꯥꯡꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯡꯒ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯍꯩꯁꯅꯥꯝ ꯗꯅꯤꯁ꯭ꯌꯥꯝ ꯁꯤꯡꯍ ꯑꯦꯂꯤꯌꯥꯁ ꯂꯥꯜꯕꯣꯏ ꯑꯄꯣꯛꯄ ꯕꯨꯙꯤꯅꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯐꯪꯕ ꯄꯥꯎꯗ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯜꯕꯣꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯥꯡꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯅꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯇꯒꯤ ꯁꯉꯥꯛꯐꯝ ꯐꯥꯎꯕꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯝꯕꯤ ꯁꯦꯝꯗꯕꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯇꯒꯤ ꯁꯉꯥꯛꯐꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨ ꯆꯤꯡꯃꯩꯔꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ W ꯎꯁꯥ ꯂꯩꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯝꯕꯤ ꯑꯁꯤ ꯅꯦꯁꯅꯦꯜ हाईवे ओइरबसु पोटहोल कयाना थनबगा लोइनना नोंग चूदबा मतमदा उफुल अमदी नोंग खरा चूबदना लेखोमना लंबी असि चटपदा खुदोंग चादबा कया मायोकनरे अदुबु लेंगाकना ngasi फावबा लेंगाकना थौसादबदगी लंबी थिंगबगी खोंजंग असि चंगसिलकपनी था सिगी तरागा निथोय फावबगी मनुंगदा लंबी असि सेमजिनद्रबदी अकनबा खोंजंग कया चंगसिलगनी हाइना फोंदोरखी एसे नंबर 2 ओलबा चीफ मिनिस्टर मसामा की लंबीसु ओरिबा असि हन्ना येंगबिदरे इसिंग इचाव मायोकनरे ता कांगदना एक्सीडेंट थोक्तना अवाबा कया मायोकनर फौदा सरकार की मागेदगी ngasi फौदा करिगुममता येंगजनबिरकपा लेते खोइसु इसा इसागी पैसा पोकेटगी पुथोक्तुना सेमजन साजले दुबु मान पुबा गारीना मिनिट कांगदना चटपना मरम ओइदुना ngasi थोलगसु हयेंग अदुमक नमदै अदुना अखोइ चिंगमैरोंग प्रजा इमा इबेनसिंगना थमोइ सोंना नुंगाइत्रे संगाखफम बजारदगिना खोंनांग कारफौगी लंबी असे अथुबा मतमदा ngasi डेट लाइटगिना डेट 12 फौबु सेप्टेम्बर डेट 12 फौगी मनुंगदा चीफ मिनिस्टर मसामंगना मियेंग जंगजन बिदरगदी डेट 12 तगिदी मियाम हुमना अकन खोंजंग चंगबा हाइना अखोइ वारे अमा लौजरे थौबाल डिस्ट्रिक्ट के मोइजिंग खुलदगी मखल खुदिंगमकी निशा मुथलसी महैरोय अमसुंग नहारोल सिंह निशा की इपाक्ता लुपखिगदबदगी कलहौरसी हाइना पाउजेल पुबा मियाम की खोंचत चटख्रे मियाम की खोंचत अदु मोहल्ला 5 की इमा अमदी सेक्रेटरी सिंहना सिंधुना चटखिबनी थौबाल की एसपी डॉक्टर एस इबोमचाना लमथाखिबा खोंचत अदु मोइजिंग अवांग प्राइमरी मद्रासादगी हौरगा मोइजिंग खुल की मफम सिंगदा चटखि खोंचत अदु लोइरबा मतुंग स्कूल अदुगी लंपाक्ता मियाम की ओइबा मिफम अमसु पांगथोक्तुना निसा थिंगनबगी मतंगदा खननैनखि
Manipurda pauche amadi electronic media kharada more police amadi nifuga humdoi shuba Assam Rifles ke apunba kangbu amana lalhaulu pripakta mi sinanaba lakpa phare hairiba more ward number 5 tagi Laurembam Premabati chahi nifuga taret mapuroiba manglemba hairiba nupi asi lalhaulu pripaka karigumba makhala matada mari leinate haina lalhaulu asina sengdorakli Haisnam Youth Development Organization Thangana PIC Thangaga Kusam Naraga Nongmagi Oiva Free Health Camp Ama Thangagi Haureng Jingyaida Pangthokre PIC Thangagi MO in charge Dr. RK Anupama na Luchingba Punna Dr. Tarukna Saruk Yaduna Pangthokiba Camp Aduda Mafam Adugi Punna Mue Chahumrom Lemna Layinki Loinana Hidak Lanthak Singsu Lemna Piki Hairi Protection and Prevention Committee Manipur PPCM gi chahi anigi oina thau pugadava sing khallaba thomi singda fam khusinabagi thoram ama waheng laikai da leiba PPCM gi office da pangthokre PPCM na sinduna pangthokiba thoram aduda ngasi dagi hauduna nauna thau pugadava khallaba Jitendra ningombada PPCM gi hanagi convener and Bimol Mitaina convener gi fam khusinaki September ki tang nipan da ikoi ki Zenan body mi phama phamaga loinana PPCM da component organization punna Manipur ki civil society organization imalup sing chhatri sing gi yauraga leiriba apex body asigi convener waram badu ngasi dagidi agi inau Jitendra da sahi ani gi oina PPCM gi convener oina thopurani lakuduriba sahi sida hana senior sing na tawiramba thabok sing degi walhoba mayam sing du men khacher ga haidare hujuji amna Tuiba Maru oina tangdu lekta ba mayam tuise masidi hena afaba peace rom da santi purana bo adu lambi rom da hen emphasis piselaga thabuk tawjagani hai wo phun sei tamjage High School Living Certificate Examination amasung Senior Secondary Examination da Mai Paglakraba Mind Empowering Center Patsoi Part 3 ki Mahiroi Singasi Taram Okre Patsoi Part 3 da Leiba Coaching Institute asigi campus da pangthokiba Taram Opagi Thoram aduda Inspirational Speaker ama oiriba Social Scientist Dr. Danavir Laisramna Mahiroi Singda Pukning Thogat Bayaba Wafam Kaya Phangdoki Loinena Mahiroi Singa Interaction Program amasu pangthoki Nursery da anga amana minute time to the like paide brain ki receptive circles na ka solution deba para pha deba kisu alo anga hazi abi nursery da class 1 ta mana sum like pa lo minute tara hela ba thora bi ka ki to ya da ba to be ko alo ma di mi brain du ki receptive capacity du ne ngam da gi to na ha ko command pro bi tu ne ba alo mama pa khang na kin khara thi ne na ma ka to sum pa na ba brain du na function ne pa su pa ba ma se class among kudingi minute ani ne hengkala kada ne aduga class 10 tambaya anga amar pa ba ya matam se minute se only 45 minutes katane aduna no ik pelat kang na king the 45 hours si wazana ka tabla ni UNESCO ki United Nations directives ne Laitan Them Ram Singh Ningsing Sahitya Mana 2019 ki dama ayiba ayibi singna lairik pisilakpa yaragani haina Wangjing da laiba Manipuri Sahitya Parishad Thawbal District na thadorakpa cherol amana khangalakli mana asigi damak thajilakpa lairik sing adu ing lishingani taraga taruk tagi lishingani taraga mapan gi September fawada fongba oigedavani loinana ayiba ayibi singna chahi nifuga manga gi makhada laiba oigedavani hairi International Literacy Day ga mari lainana Lottery Club Imphal na Rotary India Literacy Mission RILM Teach program gi sharuk ama oina Imphal East amasung Imphal West ki lainga ki tongan tongan ba school tara gi oja tara ta Nation Building Award khusinakre thoram adu Rotary Club Imphal na sinduna Mantri Pukri da laiba Rotary Multi Service Center ki hall da pangthokibani Manipuri cinema gi hauzik oiriba fibam gi matang da kupna khana nainaduna Manipur gi cinema karamna chakhwat hangadagi haiba hiram asigi matang da numit nini gi oiba khana nainabagi thoram ama Cine Actors Guild Manipur na sinduna pangthoklagani ngasi Manipur Press Club da paumi shinga unawada khana nainaba asi siliba loop asigi convener Khetrimayum
Tejas Kishorna Fongdorakpada Lakliba September Taraga Mari amasung Taraga Mangada Pangthokadoriba Khana Nainabagi Thauram Asida Film Forum Yauna Forum Asigi Makhada Laiba Guild Sing Amadi Association Singna Saruk Yagani Amadi United Cinema Exhibitors Association Shu Saruk Yaduna Tongan ba topic Taraga Marida paper presentation Pigani Loinana paper presentation Loiraba Tungda Wahang Pahong Taubagi Tanza Piduna Hauzik Oiriba Manipuri Cinema ki Matang da Kupna Khanabagi Tangkak su Thauram asigi manung channa yauri haina su Fongdoraki Tungan ba film forum makata punna Gil Association taragani thoile mase makhoi gi gil gi represent toroga CSC ira kadoini mase amukta mamangda tawkidri aduga atopa film forum da yaudaba United Cinema Exhibitors Association in Amusule, whole sing sigi, Machina to Makoi Holna Kari Tengnava, Holna Kari Pagat Lagadi, Kari Pena Pivum Pagat Payaga, the Habsida, Mosu Paper Mapabi Gadori, Aduga Media Fraternity issue, Equina Madugi, the Mukta Media, Musing Chokun, invite Toji, Equida, columnist in the Lady Media, the film in Matani Bibasing, Equi State invite you, when Yogani, almost 20 Gumbasubani. Madu could invite Jaraga, open from the Makogi Mot, Logaraga Makogi, Equina recommendations in the Makoina Harambasing and those pointing as you can look at Chananaba, Aduma, Tamzeri. Shooty Films Production Ge Ahomlak Shuba Mami Kumhai Oina Putoka Dauriba Aronba Warigi Yaifa Tony Tauram Pangtokre Aibi Sharungbam Binodini Gi Minoktugi Marum the Haiba Wari Lyric Paring the Yumfam Oiduna Director O.C. Mairana Direction Piga Dauriba featured film Asida Hizambala Silhaiba Amadi Susmitana Marueba Satam Sing Langatauri Yaifa Tony Ki Tauramadu Uripok the Laiba Kombire Inda Pangtokibani Nongdam Mapu Thaugal Lubna Sinduna Ngasi Imphal East ki Komla Ingholda Nongdam Sanglen Pakhangba Lining Kolgi Langbal Chara Tambagi Thauram Pangthokre Thauram Aduda Nongdam Mapu Amadi Laioi Kraba Yek Taret ki Ibudau Singi Mafamda Haikat Laikat Tamki Hauzik Sanabagi Pau Mongolia gi Ulaanbaatar da Chathariva Asian Equipped and Unequipped Best Press Championship 2019 da Maibam Ibomcha Mitaina goal lawbak ngamkre Championship asida India ge mahut sinduna saruk yakiba Ibomcha na kilogram yankai ga humdoi gi sub junior ge kanglopta kilogram Chamaga taraga taret dasmik manga thangatuna gold medal adu lawbak ngamkibani mahaki category aduda Kazakhstan na silver amadi Mongolia na bronze medal lawbak ngamki Imphal East District Bodybuilding and Fitness Association gi chahi gi oiba mifam ama tha asigi marida pangthokibaga loinena association asigi hauzik laiba maming asi Imphal East District Bodybuilders Association haina ole hairi amaromda pangthokiba mifam asida association asigi nauna president vice president secretary treasurer advisor executive amasung chief patron member sing khalle haina association asigi secretary Araba Soivamna Thadora Pacherola Mana Hairi AIFF Sub Junior Boys National Football Championship for Northeast qualifying round Meghalaya Maipakre ngasi Manipur na yumbu oiduna All India Football Federation ge meeting makada Kumalampak Man Stadium da sanakiba football tournament asigi group B gi ahanba league da Meghalaya team gi Shanaroi Colin Solomon Liandona match ki kun amadi humpudra nipan suba minute singda panjal ani aduga samcha fyangna match ki kuntraga nitoi suba minute panjal amaga chanduna Assam timbu panjal ahum sinoda maithiba piki All Manipur Football Association na yumbu oiduna chatharakliba football tournament asida North East Zone gi manung channa laiba football team tarukna sarukyari championship asigi hayeng sanagadaba group A gi ani suba league ta Tripura amadi Arunachal Pradesh ani na lamba taunaragani
District Football Association DFA Thaubalna sintuna chathagataba Anishuba Division Football League Tournament 2019 ngasidagi Thaubal District ki Chawyaima Higher Secondary Playground da hodokre tournament asida punna team nipana group ani thokna khaidoktuna saruk yagadori ngasi tournament hodokpa numita PADSW Langathel amasung HKKSA Thaubal Haukha anina Anigi marakta ahanba match sanaki match atuda HKKSA na PADSW bupanjil amasinoda maithibe piki tournament asigi hayeng sanagadaba ahanba ground match ta FFC Mela ground amasung UOC Uyal amadi anishuba match na YDC Tentha amasung AFC Athokpam gi mathak marakta lamba taunaragani Yai School Kendra Kangkhutna Taraga Mari Shuba Laijing Ningthau Ahallol Kendra Wise League Cup Knockout Kang Trophy ki winner oikre ngasi thangmai banda laiba Langjing Ningthau apunba Kangkhutta sanakhiba Langjing Ningthau gi Shanglem da sanakhiba tournament asige final da Yai School Kendra Kangkhutna Singzamai Kendra Kangkhut pu panjil kunga humdoi taraga mangata maithiba piba ngamki tournament asida Yai School Kendra Kangkhut ki Kangloi RK Jila Sanana Best Lamtha Kangkhut asigi Y Samanandana Best Checkfai ki mana fangki Kang tournament asigi ngasi pangthokhiba loishinbagi achamba thauram aduda RIMS ki professor Dr. M Amuba Milal Kanglaipak ki advisor M Naudalen Khomba social worker Jotin Waikom amadi Additional Advocate General Manipur ki S Rupachandrana makok mathang takraba sanaroi amadi team singda manamatum kaya khudol tamki chahi asigi me thagi tang taraga mathoi te ki chatharakhiba kang tournament asida kangkhut nipana saruk yaki IIT Guwahati da haukiba August kunga manga da pangthokiba North East State Level Mastermind Abacus Championship 2019 da medal laurakraba amadi saruk yakiba mahairoi sing okpagi thauram amangasi pangthokre Mastermind Abacus Lalambung Makhongi Center na sinduna Mikle International School da thauram adu pangthokibani Mastermind Abacus na piriba kanabasidi it's endless haitare maidi masi khaktani hainingai lekte ado Mastermind Abacus se akoigi masigi program se akoigi sense organ kai se coordinate tawhalaga angang kai sida makoigi multi concentration la lainanaba adugumba program amani multi concentration khaktana te makoida photographic image lakani then memory hankalakani concentration many things haidi magi learning skill de hankalakani listening ability hankalakani mangonda confidence hankalakani overall personal development lakani mangonda Kunga Mathoi Super State Level Invitational Open Kabaddi Tournament Thasigi Kunga Manga Dagi Kunga Nipan Phauba Pangthoklagani Manipur Kabaddi Association ke midyeng makata Laurembam Youth Unique Club Nambol Laurembam na sinduna club asigi sanabungda pangthokadaba Kabaddi Tournament asida saruk yaningba team singna thasigi kun phawada Manipur Kabaddi Association amadi Laurembam Youth Unique Club Nambol Laurembam da form Pishila Club yaragani Chathakadauriba Kabaddi Tournament asigi manager meeting na tha asigi kungani thoida pangthokpa ga loinana tournament asigi winner da sel gi lupa lishing yangkhai ga loinana trophy amadi runners up tahoraba singdana sel gi mana lupa lishing kunga manga ga loinana trophy khudol tamgani hairi MK Classic Open International Taekwondo Championship ta team champion oirakraba Pakhangba Taekwondo Academy gi sanaroi singasi taran okre chaliba chahi asigi August kunga humdoi degi kunga manga fawba New Delhi gi Talkatora Indoor Stadium da pangthokiba championship aduda Pakhangba Taekwondo Academy gi sanaroi singna punna medal humpudra mathoi laurakibani ngasi Sagolbal Assembly Constituency gi manung chana laiba Thingom Laikai Community Hall da pangthokiba taram okpagi thauram aduda constituency asigi MLA RK Imo Thingom Laikai Community Hall Management Committee ki President M Kullavidu IMC Ward number 10 ki
Cooperator S. Tiken Amadi AMTA gi Vice President S. Mega Chandrasu Saruyaki Malem da Ahan ba oina taekwondo masana asi Korea na haudoki India dana kumjali shinga maga chamapan humpudara taruk tagi masana asi sanaba haurakhiba ga loinena Manipur da lishinga maga chamapan mawdara da ki matam aduki chief coach oikhiba A. Indra Kumar gi lamjing makhada sanaba haurakhibani Manipur tim Manipur tim Manipur opposite ekoi isna sana jari groups ki sari pati masina Manipur India hai group to pamana all Manipur Taekwondo Association hana yawi atupati pamana koi isna Manipur India hai pamana Manipur tim India hai pamana sai India Manipur ki Manipur hai to ini celebration ada jauh lebih yang partisipasi atau mati kami ada bapak ini lakukan pendapat saya di mana ada total participants ada 50 Aroiba the bulletin asigi headlines amuhana miyam da thamjage BJP asi masagi political will lejadaba maramna scheme kayagi kanaba miyam da mapung phana phanganba ngamdre haina Tripura gi hanagi MP Jitendra Chowdhury na maral sirakli Lengang na ikang thokpagi laukhatpam thokpa thabak sing laukhatpagi mami ude leibaki luraba tanpam asida phamuna duna leithokpa ngamba lengak ni haina INC gi Dr. S Manautona khongdorakli amasung nupi singbu cervical cancer dagi ngakthoknaba gynecological cancer screening amadi awareness program yak school da pangthokre